Tha asigi tara marida Thoubal district ki salungfamda Manipur police amasung commando gi apunba khutpu amaga khuthokna bani haiba thodok amada Khunngakpa amana laikhidaba aduga tarukna khutlaiga konana Fajinkhiba adubu Yaningde Fajinkhiba bengi maira paibi nasu sinduna ngasi bengi playground da Wakat Mifam Famkhre Wakat Mifam aduda Khunngakpa faba yaroi aikoi Khunngakpa singna ngakpi bani I masen hatnaba khudakta lepu Fajinkhiba Khunngakpa sing condition amata yaudana thadok afaspa Khudakta Lautho Haina iba play card sing sizinaki Saruk yakibi maira paibi luchingbi amana fongdorakibada salungfam na thokiba thodok adu Yaningde Fongdok tuna ngasi bengi maira paibi singna sinduna Wakat Mifam asi famjabani aikoi afaspa pamdre athubada lauthokpiro mahausagumna aikoi ingna chikna leijaba pami aikoi bu Khunngakpa singna ngakpi senbibani maramaduna Khunngakpa sing faba punba yaroi Fajinkhiba Khunngakpa sing condition amata thamdana thadokpirau I masen hatnaba khudakta lepu haina fongdokhi Khunngakpa jingdo condition amta yaudana thadokpirau athuba matamda I masel hatna biganu apaspa khudakta lautho thamjala ise lauthokpiyu akhoi apaspa thamba akhoi pamjade akhoi praja je yamna ware akhoi nungaina ingna singna leiba pami akhoi gi Manipur je I masel hana dana loiba tare kuki giti sab manaraga asau asang loina ba manaraga amata oina tawi maitai giti akhoi masel onjanaraga hatokna dana minungsi karin ta yengna dana laibase I masel hatokna ba khudakta lepiu asigumba akhoi je isajing khungai ba isajing na akhoi bu kanbi bane sarkar gi sipai na akhoi kanbi banate akhoi khungai ba isajing china akhoi je kanbi bagi damang asiba akhoi hingi bani Kanbi daba jaga dadi karamaina akhoi hingbangam gani masi gumba thabak se amuhana tawinu I masel hana baje khutakta lepiu akhoi Khunngakpa phapa sungya yaroi Khunngakpa na akhoi bu kanbi bani